Arambai News Guwahati da Mitilongi Pau Tabiriba Singbu Ihan Han Bumuktada Chingangbam Susitrani na Kurumjari. Huzingasigi Samlapa Mariba Pau Sing Lawirase. Assamgi school singda midday meal gi chak thongliba singi oina Diwali mamangda CM Himanta Biswa Sarma na nungaiba paw ama lauthokladuna habadi state asida lariba midday meal gi cook lakamaga lising 18,900 ga marfutarani panda Arunodoi scheme gi khudong chawa piragani thada lupa lising amaga chani yankai tolop oinasu piragani hairi asigi sumathakta scheme asigi khudong chawa phanglabasu makogi thabak lauthokani natraga mangkhigani habagi kiningai amata leite hainasu CM na makha takhi asumna state lengakna lupa crore nifuga lakh kuntra lising marfutra manga kuksing asigi damak ngasi release tawkhre Mathaga Samgi Dhemaji district ki manung channa Geruka Mukta Sariba Subansri Lower Hydroelectric Project ki yamnamak sathina lebak ninkhaiwagi kiningai oiba paw ama lakle Chaurakna saba loisilaklaba megawatt lising anigi Subansri Power Plant asigi chingsingda nongleptana chubudagi lebak ninkhairakpa sina turel asigi downstream de leriba miyam mipaiba poknarakle ngasi yumsagaisa numit project lariba mafam asigi chingi achoba saruk ama turelgi diversion course ta tasinbadagi worker sing mipainakhi amadi semjin sajinbagi thabaktasu chauna apanba kaya thokhanki asumna numit kaya nimuk lebak ningkhaiba amadi ising chensilakbagi thong kaya sina NHPC amadi masigi contractor sing thabak lepataki amadi worker sing saphagadaba mafam singda puthorakhi Panba yai mahusagi asigumba tamthiraba lebak ningkhaibagi thong asina diversion tunnel ani mamangdana manghan takhanbata natana main dam yobagi samnaba lambi adusu manghankrabani Subansri Turelgi singi mai hengalakpadagi masigi yet thangba torwanda laiba North Lakhimpurgi Telaihi Mauzagi achoba area ma isingna laksinkhre Maragasida Mathaga Samgi Dhemaji Lakhimpur amadi Dribugar district singda nauna ising ichau thokpagi miyoi lising humphumuk ichaugi awaba mayoknarakle Jorhat ki Nimati Ghatasu Brahmaputra Turelgi singimai khudong thiba leigi mathakta cheli loinana Assamgi Chingi district Dima Hasaugi manung chana leiba mafam kayadasu Jatinga Tureldagi pathorokpa isingna laksinkhre Haukiba October 6 Nipan Phauba Assamgi Nehru Stadium Manungda Leiba Kanaklata Indoor Stadium da Sanakiba All India Junior Badminton Championship Inglisingini Kunithoi Chahi Taramanga Makhagi category da Roshan Ingudamna first runner up taduna anishuba mana laukre Hariba championship asi India gi state tarani thoida pangthokhi Northeast state singi oina Guwahati da pangthokipane Roshan Ingudam Northeast ki oina Assam dagi saruk yakhi mahakna Manipur Arunachal Pradesh amadi Assam gi Sibsagar amadi Jorhat ki sanaroi singbu maithiba pikhi Roshan Ingudam Lakhipur sub division gi manung chana laiba Binakandi part 1 gi Ingudam Ramendra amadi Ingudam Ongbi Nilima gi machanupani Midas English School Binakandi part 2 da class 9 tamli Makna sumna mai paglakpa sida khun amadi leikaina thagatpa amadi harau nungaiba phongdorakle Manipur gi Mahiroi Loop MSU gi ex office bearer singna semba fact finding committee na October 8 da GM Hall da mifam pangthoktuna lawkiba warep media da phongba yani natraga yaroi haina chetnaba lakpadagi numit nini paumi singna mathau toba lepkibadagi oirakliba phibam asigi matangda amzo EGM amadi MHJU na punna sinduna ngasi October 12 gi numidungba matung pung ahumda civil society organization singi mihut yauna miyamgi oiba mifam ama Manipur Press Club ta pangthokre mifam asina amata oina yanaduna lawkiba warep singde ahanba warep oina habadi Englishingani kunma thoigi March 5 da Manipur Press Club ta pangthokiba miyamna lawkiba warep sing Loop amagi manungda chetnaba leiraga media da chaitheng piba yaningdaba phongdokpa nakal animakta leiriba yanadaba sing loisindriba fauba nakal anigi makal amatagi pau yanaba phibam laktriba fauba haptaba amadi amzu amasung EGM anina state asida tangdu leitana amadi mediana ningtamna leibak miyamgi thogol tawba ngamjanaba semba code of conduct
local adjustment po stakeholder khudingmakna ikai khumnaba utpinaba haizaba warip hariba warip ani asi ngasigi mifamna amukhanna chechilhanba haina warip lauki अनीसुबदा एमसुगी माइकईदगी मीडियादा थादोरकपा चेरोल नत्रगा मखोइगा मरी लेनबा पाव याउना महिरोइ लुब असिगा मरी लेनबा अतोप्पा नाकलदगी लाकपा पाव अमता यानबा फिबम अमा लाक्ट्रिबा फावबा फोंगदबा अमदी अहुमसुबा वारिप ओइना लेपलुरबा ई पावगा मरी लेनबा थबकसिंग October 18 अमुक हंजिनबा हाइना वारिप लौखी हाइना अमजुगी जनरल सेक्रेटरी ख्वाइरकपम नावबना थादोरकपा चिरोल अमना खंगलगली मणिपुर लिकर रेगुलेशन पॉलिसी की मतंगदा नुपी समाज की मिहुत सिंगा ngasi मणिपुर की सीएम एन बिरेनगा फमिनखरे पॉलिसी चनहनबगी मतंगदा नाकल अनिमकी वाखलोन फोंदोकनखिबगा लोइनना सीएम बिरेनना स्टेट सिनबा थुंगना अनरेगुलेटेड लिकर की मायोक्ता अकनबा खोंजंग चंगसिनगनी हाइना थाजबा पिरखि वरी सानबा सिदा मिनिस्टर वाइखेम चान गोविंदास कोनथौजम नेमचा किपके नमदी अवांगबो निमाइसु यावखि STDCM की मीतई ST चलहन्नबगी खोंजंग मखा चथबगी मतंगदा खनननबगी दमक हयेंग October 16 थांगोइबंदा लैबा इमा खुंथोगनबिगी संगलेंदा मिफम पांगथोकलगने थौरमसिदा मियामना सरुक याबियो हाइना कन्वेनर लाइस्रम रमेश मैतीना थादोरकपा चिरोल अमना फोंदोरखले असिदा सुनतना मीतईबो ST दा चलहन्नबगी मथंग मनाउ नाइना चथरकपा वकत मिफमसिंगी सरुक अमोइना ngasina खुराई लमलोंग चिंगांगबम लेकाई अमदी लमजाव कक्चिंग डिस्ट्रिक्ट वाकत मिफम फमखि सगोलमांग केंद्र की MLA ओइरंबा मोरांगथेम इबोहल की मफमदा ngasi ayu खुंद्राकपम केंद्र की संबई मखा लेकाईदगी कॉमरेड TH रविंद्र की युमदा अवाबा फोंदोकपगी मिफम अमा कॉमरेड युमनाम इबोमचाना प्रेसिडेंट ओइदना मणिपुर स्टेट काउंसिल कम्युनिस्ट पार्टी ऑफ इंडिया ना फमख्रे लेखिद्रबा कॉमरेड असिगी फोटोदा लेशु कतुना इकाई खुमनखि अमदी कॉमरेड की मफमदा रेड सैल्यूट कटखि हाइना असिस्टेंट सेक्रेटरी M जय कुमार लुवांगना थादोरकपा चिरोल अमना फोंदोरक्ले साइंस अमदी टेक्नोलॉजी की चौखटलबा मतम असिदसु मी बलि तौबगी तमथिरबा थोंग इंडिया की लाइरिक हैबदा नंबर 1 स्टेट ओरिबा केरला दा थोखरे लैदा लाइरगी अवाब कोक्तुना इना खुननबगीदमग एनाकुलम डिस्ट्रिक्ट की पठान मिटी थादा लैबा मतै मनाउना एजेंट की खुथांगदा नुपी अनीदा ओइजा ओइथक उतुना कौरकलगा हारिबा एरिया सिगी एलांथुरखुंदा तांत्रिक अमगी पौक्ताक मतुंगिना धर्मगी नीति नियमदा नुपी अनि बलि तौखि हौखिबा नुमित कयानी मुगसी थीबा फंगदना लाखिबी चही यांखै सुरबी पद्मा अमदी रोजलिन कौबी नुपी अनि असि बलि तौरबा मतुंग मतत कक्थलगा फुमजिल्लंबगी मोओंगदा फंगबदगी मी बलि तौबगी थौदोगसी खंगनरखिबनी था खरगी ममांग रोजलिन कौबी नुपी असिबु ब्लू फिल्म अमदा कुमहनगनी लुपा लाख 10 पीगनी हाइना थेम नौदुना पुरकलगा मतै मनाव असिना मखोइगी युम असिदा फमुंगदा किशिंदुना नुपी असिबु ओत नैखि अमदी प्राइवेट पार्ट कक्थतखि था खरगी मतुंगदा अमुक मी अमगसु बलि तौदबा यादे हाइना तंत्रिक साइफीना अमुकसु हाइरकपदगी पद्मा कौबी नुपी अमसु थेम नौदुना लुपा लिसिंग 15 पीगनी हाइना पुरखि नुपी असिबुसु ओत नैबिरबगी मतुंग प्राइवेट पार्टसिंग कक्थतपद नतना हक्चांगी सरुक मतत थोकना यांखै तरुक थोकना कखि हाइरि तांत्रिक असिना हाइबगी मतुंगिना नुपी अनिमकी हक्चांगी सरुक खरा इमुंग अदुमक्तदा थोंगलगा मखोय अनिना चाखि अमदी सरुक खरना लेबाक मनुंगदा फुमजिनखिसु हाइरि मतै मनाव हाइबदी भगवत सिंहना ट्रेडिशनल मसाज थेरापी ने अदुगा कवि अमसुनि असिदा सुनतना माकी नुपी लैलासु थेरापी की थबक तौबिनी हाइरि तमथिरबा थोदो असि थोखलिबा मिहाटपा तंत्रिक साइफीना सेरसिगी रूलिंग CPM की लुचिंगबा अमने विक्टिम अनिमकी मंगक लेंदुना हातखिबसिसु महाकननी हाइरि अदुगा मतै मनाव अनिमकसु नुपी असि हाटपा अमदि विक्टिम की हक्चांग मतत कक्पदा यावीसु हाइरि मतै मनावगा लोइनना बलि तौखिबा नुपी असिबु थेम नौदुना पुथोरखिबा एजेंट रशीद एलियस मोहम्मद साइफी कौबा मियोय अहुमक पुलिसना फाख्रे अमदि जुडिशियल कस्टडीदा थमले
Gujarat pangthokhiba kuntra taruk suba National Games ki lungasi loishanba numita services na medal talida makokta adumak laiki. Gold humpumathoi, silver kuntra manga amadi bronze kuntra nithoi yauna punna medal chamaga kunipan lauki. Mathangdana Maharashtra medal gold punna medal chamaga nipu pangki. Gold na kuntra mapani. Haryana gi medal na chamaga tarataruk ni aduga gold na kuntra nipani. State amasung Union Territory kuntra taruki sanaroi lising taret ka chonga mukna Gujarat ki tongan ba sahar tarukta pangthokiba National Games asida saruk yaki. Medal talida Manipur gi rank mapan subadani. Gold na kunni, silver na mapan aduga bronze na taranipan punna nipu taret lauki. Congress President Kimire Boyna Chongthokliba Kharge amadi Sasi Tharoor gi mathak marakta langkhainaba horakre. Sasi Tharoor na Kharge gi mathakta wahang kaya hanglakli. Adubu madugi paukhum oina Kharge na Sasi Tharoor maki examiner natte maki wahang singi paukhum kari maram gi damak pigadoribano hairakre. Mahakpu Tharoor ga changdamnaganu Tharoor di lightweight ni hainasu Mallikarjun Kharge na hairakhi. Sri Lanka dagi hi amada tonglaga India da chelakhiba chahi kunmari suraba miyoi amana Tamil Nadu gi samudra mapan yoromdaida samudra da chongthakhi amadi chaurakna nautical mile 3.9 muk iroiduna India yaurakre. Mangonda Inglisingini kunda expert oiraba Sri Lankan passport ama yauramki. Maki mama pa animak Puducherry da leiri. Police na maki matakta thihumba chathaba hokre. India amadi Bangladesh samnagadaba Agartala Akhura Railway Project mathang tha mari manga sigi manungda saba loiragani haina Northeast Frontier Railway gi Divisional Manager JS Lakrana haikre. Kilometer 35 sangba railway line asina India amadi Bangladesh ngamkai paringda leiba Nisintapur da leiba International Immigration Station fauraga Bangladesh ki Akhuraga samnagadoribani. Hariba project asi loraba matungdadi Agartala amadi Kolkata gi marakta Dhaka pharaga chatpada pung 38 changlamba adu supnatagi pung 10 khaktangda yauragani. Malemgi ahanba public flight X2 flying car Dubai dagi paikre. Chinese tech firm Sipeng Erotki 2-seater electric VTOL habdi vertical takeoff amadi vertical landing X2 flying car hokibo October 10 Dubai Marina dagi paiki. Masi flying car gi khwaidagi anoba generation ni. Masida intelligent flight control system amadi autonomous flight capabilities yawi hairi. Minute marfutara mi tongdaba test flight asina flying car gi mathang generation gi oina yamnamak maroiba khongpham ama oiragani haina flight asibu sariba singna claim tawrakli. Aroiba dangasigi tentakpa maroiba pau khara. National Games ta Assamgi sanaroi anina boxing da gold medal ani lawkre. Lavlina Borgohai na Haryana gi Swatikpu painthiba piduna amadi Ankismita Borona Manipur gi Elina bu maithiba piduna gold lawki. Arunachal Pradesh ki Pasighat alo samna lambi da yamnamak tamthina lebak ningkhaibadagi lambi tatuna leire gari kaya lambi da panduna leire. Meghalaya lengak na ahanboina mental health and social care policy lauthokre. Mizoram election department na brew voter lisingamaga chamapan marfutarani thoigi ming ngasi kakthatkre. Olympic medalist wrestler Sushil Kumar Modi da charge sheet pikre. Demonetization gi matang da Supreme Court na hearing hauragane. Not ban tawkhibagi matang da lakliba November 5 dagi hearing haubaga loidana Center amadi Reserve Bank ka affidavit pikhalaknaba Supreme Court na hairakre. Jammu Kashmir gi voter list ta hongba kaya purakre. Union Territory asida chahi ama leiraba miyoi khudingmakta voter list ta register tawbagi ayaba lauthokre. Karnataka da Dalit worker taramari thonglon sinduna kamanungda ot nevi bagi wathok ama thorakli. Bharat Joro Yatra manungda senior Congress luchingba Rahul Gandhi na traditional Au Naga Westcoat lituna khongchat chatkhi. Navy MiG-29K technical problem thokpadagi Goa Coast ki mapanda kaikre adubu pilot ti chongtha hokhi. Khudakta rescue operation chathabadagi pilot asi kanbangam hokhi.
Railway employees sing the numit humbudrani pani gi bonus pikre. Center na lupa crore lakh taramathoi dasmik ani taret railway gi damak allocate tauki. Nakalamarom da oil company singi oina lupa crore dising kunithoi piragani. Masida domestic LPG compensation gi senpham su yauri. Congress ki ngasi numit kuntra tarukni suzilaklaba Bharat Joro Yatra gi mayokta BJP na Karnataka da Jana Sankalpa Yatra haukrabagi matung Gujarat su BJP President JP Nadda na Gujarat Gaurav Yatra haukre. Haying sagol sel numit Home Minister Amit Shah su Gaurav Yatra sida saruk yagadori. Agnivir Vayu Intake da candidate registration tauba lakliba November thadagi hauragani. Indian Air Force na Agnivir Vayu Intake da matik chaba nupa amadi nupi candidate sing da khudong chaba pigadori. Karnataka da hijab ban tawgi matang da Supreme Court na hayeng verdict piraba yana leire. Cough syrup ki matang da thihumba chathaba haukre. Haryana lengak na state asigi pharmaceutical firm medicine saba lebhankre. Africa gi Gambia da angang humpu taruk leikidaba adu hariba cough syrup asi thaklubadagini. Numidum nigi Kongchata ngasi Tripura madi Assam da lakibi President Murmu na ngasi Agartala da Tripura State Judicial Academy sangaki bagaloina na Narsingar Agartala da Tripura National Law University gi ureb uyung tamkre. President na ngasi Chabagan gi sinmi singasu hakthengna na wari sanaki. Matamamagi Tripura gi dingtho oiramba Veer Bikram Kishore Bahadur bu ikai khumnaraduna commemorative postal stamp ama Ministry of Communication na approve tawkre. Hariba stamp asi yamna thunamak issue tawragani hairi. Haukiba thama panasida Pakistani drone chamaga marfutara mathoi Indian territory manungda changchilakhe. King Charles III gi Pambantongbugi thoram mathang chahi habdi Englishingni kulumdoi May tarukta Westminster Abbey London da pangthoklagani haina Buckingham Palace na lauthokre. Numinasida King Charles Ningthogi luhup uplagani. Chahi marfutara suraba Frank Ward na record oina handakta sky dive tawkre. Maki loinabigi nursing home gi damak sel khomboina sky dive asi chathakibani. Mahak hanasu paratrooper oirami UK da company amagi marketing manager ni su manager oirame su hairi. Propeller plane amadagi yamnamak risks wangna habdi mahakna foot lising taramanga wangbadagi chongtharakhi. Federal Service for Financial Monitoring na pipa database matungina Russia na Instagram amadi Facebook ki parent company US tech giant Metabo terrorist amadi extremist organization singi lista hapchinkre. Leading multiplex chain Inox Laser na ICC T20 Men's World Cup English ngani kunithoi matching cinema hall sing da live utnanabugi International Cricket Council ga agreement ama kuyek thana khre. New Zealand gi that sing da pilot well chamri ga humbutra taret sikre. Well sing asi samudra torbanda palhaubadagi kumthaba ngamdaduna sikhibani. Afghanistan da nupi amadi nupi macha sing da miot minei chathariba Taliban gi member sing amadi atai mioi sing gi mathakta US na visa gi athingba thamkre. Russian Security Force na Crimea thong da pokhai khiba thokdok kamri lena na mioi mari phajinkre. NASA na DART habadi Double Asteroid Redirection Test ki mission changgeng mai pakle lauthorakre. Indian mahiroi lisingamaga chahum henbada visa pikre haina China na India da hairakli. Adubu India amadi China gi marakta direct flight paiba hobagi matangdadi yanaba amata purakpa ngamdri. Amadi malem gi leibak singda COVID loisilakle haiba yai. Adubu COVID ki haurakpu moriba China dadi aseng bani khangde aran bani khangde COVID case haujiksu adumak leptana phangli COVID loitri. COVID case hengalakpadagi China na nauna amukasu lockdown thamkibaga loinana chathok chasinda athingba kaya thamjinkre. Omicron gi anova subvariant ani phanglesu hairi. Ngasi gene di Arambai News Guwahati da Maitilon gi pau sandok chaba matang solution jabaga loinana tabiriba singbo amukasu hanna khurumjari.